ngarang su kablak ki Kuki singnadi Nagada oina maral Sire Ukhrul district ke Litan police station ki manung sanban New Haven amasung TM Kasom ki marakta National Highway 202 da gari sing salingai da chepu yaulen khulom dagi nongmai kap thorak padagi lambi chathok chasin chauna apan bathokre Kuki CSO working committee Ukhrul nadi chepu yaulen khunda landarakhi haina maral sirakli paugili khun singnadi hai ngarang ayuk pung taraga mathoi makhai rom taba matamda National Highway da misam singna chathok chasin tawringai da chepu yaulen khun gi singthak tagi nongmai round ke amorom kap thorakhi hairi nongmai kapsilak pa da mi asokapan amasung gari amang ata thokhiba laikide hairi nongmai kapagi thodok adu matat oina nongmai kablakhiba aduna maram oiraga National Highway da gari sing chatpa yadana panduna laiki hairi marak asida Kuki CSO working committee gi maikai dagi attacking aduna tangkhulna namna taba New Haven dagi sepu yamlen khuntamna nongmai kapsinduna landarakhi haina maral Sire Commercial LPG gi mamal lupa 54 ga marfutara ga humdoi hengatkhre khudong chaba lauduna thau mamal so hengalakadauri Modi na luchingba ND gi leingakna commercial LPG mamal lupa 54 ga marfutara ga humdoi hengat hankibabu Lok Sabha da opposition gi luchingba oiriba Rahul Gandhi na akanba mawongda yaningdaba phongdokhibaga loinana mikhal loiraba matungda Modi leingakna potchai mamal tangkhatpagi awabasing gi polom micham yamda amukhanna hapkatna bahonnari haina maral sikre Mang hai nongmada commercial LPG gi mamal lupa 54 ga marfutara ga humdoi hengatkhiba haibasi puwari da amukta thokhidri Modi lengangna lawrakliba khongthang asi election bill ni haibiyai West Asia da thongliba lana mayongna haliba khudongchadaba singi potlumsu mikhal loirabanina miyamda puhanna bohonarakpada athuba matamda petrol amasung diesel gi mamal su hengalakadauri JAC gi February thadagi commercial LPG gi mamal punna lupa 1940 haibadi chada 81 rom henga halakre khongthang asina hotel dukan cafe restaurant na chingba hangduna business tawjariba miyoi singda awaba mayok na hale asigumba business macha singda awaba mayok na halaklibasi nam micham miyamgi furit khawdagi sel chetpagi changda su chawna mami taraklagani haiki Congress ki General Secretary KC Benugopal na phongdokhibada commercial LPG gi mamal Mikhal hek loibaga hengalakibasina takpadi Modi lengana micham miyamgi damak kari sukhande haibani Mikhal pangtholingai da afa saduna khangduna leiraga Mikhal hek loikhibaga miyamda achoba potlum puhanna bahonarakpani haiki nakala maromda Congress President Malik Arjun Kharge na malemgi sinmi singi numit ka mari leinana wangangbada Modi lenga ki policy amasung program sing asi sinmi singi oinadi huga chap manare anti worker oiba labor code sing Chana handuna sinmi singdagi fawba khudong chaba lawnaba honare masina maram oiraga leiba asigi sinmi singna mafam khudingmakta irang hawrakli Modi lenga ki policy singi makhada sinmi singi job security mapangal sontharakpada natana makhoibu tanthokningba matamda tanthokpagi hainabi lehelakpada natana naha singna thabak phangdabagi changsu hengalakli masina maram oiraga anauba labor code sing asi amu hanna puthoktuna khanna nainaba mathau tare haiki MPSC amadi class 12 ke exam da position lawraklaba mahiroi sing pungning thogatkre Manipur Public Service Commission MPSC na lawba Manipur Civil Services Combined Competitive Examination 2022 da kungamapan suba rank tamai paglakhraba kumbi esigi wangu ahalup awang laikai dagi yumnam abungchabu wangu gi miyam na taram na oktunam pungning thogatkre Wangu ahalup awang laikai community hall da model club wangu amadi wangu ahalup awang laikai gi mera paibi singa khusam naduna pangthokhiba taramna okpagi thoramsida kosemna loba class 12 ke exam da science stream da ahanba position lawrakhrabi sugunu AC gi wangu tera khodam leirak-tagi T kalpanana amadi taraga taruk suba position tarakhrabi wangu ahalup chi thek leikai dagi sanasam Mona Lisa dasu momento amadi sel gi mana piduna punging thogatki thoramsida wangu gram panchayat ke administrative committee gi chairman amom Kesorjit PAC wangu laifam gi Medical Officer Laisangthem Inaucha Wangu High School gi Headmaster Oiramba A Kokil amadi Wangu dalaiba tungan ba maisang singi masak nairaba oza sing club ki maroi baluchingba kaya su sarugya ki Wai abungcha na thoramga mari leina phongdokhibada mahiroi singna mana tamliba mahi aduda pungning changduna mai pakpa misak amamam oina bohonagadabani UPSC amadi MPSC examination sing long journey amagumbani punsida thajaba thamduna isagi pandam phangnaba hotnaba mathau tai haina su mahangna phongdokhibaga loinana class 12 ke exam da position lawrakhrabi mahiroi anibu thagatpa phongdokhi
Yumda nongmay kapsilambagi mayokta wakat khongjang changsinkhre ngarang numidang pung 10:46 rom tarakpada porongpat PH tagi khanong chupta kilometer 2 rom lapnariba wangkhai pukrambam leikaida leiba ngangom dilip humpu apokpa NG Gandargi yumda angauba machugi kar amada lakpa sakhangdaba singna nongmay maru 5 rom kapsinuna aki akhang nanghalamba thodokpu yaningdaba phongdoktuna ngasi pukrambam leikai mera paibina sinuna leikai asegi community hall da wakat khongjang changsinkhre Wakat khongjangda saruk yakibi maira paibigi member KH Sandhya Rani na hai leibaki irang na asuk yong na fatraba chahi ahum lom sida miyam na awaba chaitheng nanglingay cherakta ngarang numidang pung 10 khara helakpada NG Dilif ki yumda sakhangdaba miyoi singna nongmay round 4-5 kapsilambadagi leikaigi miyamdi akiba amasung mipaiba poklei yumlakta nongmay kapsinbagi thawdo ase akanba mawongda kandem tawi yum kungna taba mafamsu oibagi mathakta ahal laman amadi ason ana kaya su lairibani kanana karigidamak nongmay kapsilamlibano haina hangladuna leibaki irang asina hojik miyamna asuki matik waduna hingfam khangdana lairibani karigumba nongmay maruna panduna misi mina thoklamlabadi masigi tekcha kanana pugadawribano hangki kanana kari maramgidamak nongmay kapsilamlibano haibadu Leibak miyamda sengdorau hairaduna karigumba sengdoraktrabadi makhatana khongjang changsingani micham miyamda aki akhang nanghalakpa yaningde asiguma thawdo asi makhatana thokhanbiganu haiki wakat khongjangda saruk yakhibi singna yumda nongmai kapsinba yaningde ingchikna leiba punsi ohenbiu leibaki luraba tanja asibu nathainaba hotnaba manba thawong yaningde micham miyamda aki tujung pibiganu haina iba placard sing paiki panbaya badi thawdo asige matangda porongpat PS na case ama register tawduna lokhatle hairi lamdeng khunau micham hatpa sing athuba matamda maralgi matik chaba choirak pigadabani Tronglaubi Gelmol amasung TM ka somna chingba mafam singda pikliba angang ani yauna micham singbo hatkiba thawdokpu yaningdaba phongdoktuna akanba khongjang changsilakliba amuko amoba porei lei marol maira paibi apunba Manipur kohor amasung MSF ki makhada ngasi lamdeng khunau mamang leikai Development Committee apunba lof amadi Nonglampal anina sinduna lamdeng khunang mamang leikaida miyamna saruk yaduna wakat khongjang changsinkhre khongjang asida amukogi secretary organization L Krishna Chandra Amowagi President Y Kunjarani Poirei Leimarolgi Secretary TS Apabi Kohargi Chairman Folindro Konsamna chingba wangangloi singna Manipurgi hojik oiriba fibam sida miyamna kari firef lawgani haiba wafam sing phongdokhibaga loinana miyamna kari karamba thodang lawgadage haibigi matangda wangangki khongjang asida amukogi ODC mangang Poirei Leimarolgi Vice President Kumudini Amowagi General Secretary TS Apabi na chingbasu sarugyaki Moreda thau pusinaba honaramlei Police Control Room gi charol amada ngarang sora maning laikai irengban dagi MD Hasan Yangkhai Mathoi kauba miyoi amana container taraga mathoi da petrol amasung diesel haptuna more tamna bolero pickup van amada haptuna pusinaba honaramba dagi fare hairi haukiba sagolsen numitasu more rom da thau pusinaba honaramba Tata Magic amaga eco van ahumga kona na miyoi mari fakrabani hairi faraba singdi Chandel District ki New Lamkang Kunthagdagi Tata Magic thorakpa Elvis Lamkang Kungahumdoi District asigi Nungau Roktagi Dangsawa Kosil Pipachung Yangkhai ka taruk Thobal District ki Sangai Yumfam Part 2 dagi MD Avaz Khan Nifuga amasung Kakching District ki Sora Makhalaikai dagi MD Muzibur Rahman Kuntraga mangani hairi makhoi mari gi manungda Elvis Lamkang natana atai eco van da housing hablaga pusinaba honarambani makhoi mari dagi petrol amasung diesel hapa container kunga recover tawre hairi Israelgi spy ni haiba miyoi ani Iran asibi cherak pikre Israel na US ka khusamnaduna Iran da landa chathaduna leiba asigi supreme leader yauna maroiba luchingba kaya hatkibadu Israelgi spy agency Mossad ki intelligence ki pauna hatpa ngamankhibani haina report kaya da phongna rakraba matung Iran gi anauba luchingba singna leiba asigi administrative structure dagi Israelgi spy oina thabak toba miyoi sing maru phangna manghan khinaba hotnaduna lakraba matung ngasi Israelgi spy oina thabak torambani haiba miyoi ani Iran asibi cherak pikre miyoi ani asi Iran gi Natas nuclear site aronba information kaya khumgatuna Israel da pau piramba miyoi singni makhoibu Iran gi judiciary na maral leiri haina phadok pikhibaga loinina thori yanuna miya mangda hatkibani miyoi ani asi Mossad ke officer fauba oiramba yai haina thajari US dollar million 900 longi khulai sing Israel da pibada Trump na yaba pikre President Trump na luchingba US administration na Israel da US dollar million 992.4 rom gi oigadaba advance oiraba khulai kaya pinabagi thorang ayaba pikre Israel da khusin nagadaba khulai sing adu US ki BAE system na sabani khulai sing adugi manungda advanced precision kill weapon system to haina mingthon ba anauba makhal gi khulai lising 10 rom su yawi hairi
Palestine da landa chathaduna mioi kaya awaba tahalle haina malemgi leibak amadi organization kaya na yaningdaba fongdokliba Israel da anoba khulai pinaba honarakiba US administration gi thawong asi maikai kaya dagi pendaba fongdoknaraki Israel khakta natana US na cham manaba khulai asi Qatar UAE amadi Kuwait ta supigadawri Middle East ki tongan ba Gulf leibak singda khulai asi pinaba honarakliba si Iran gi missile attack tagi ngakthoknaba amasung mathau tarabadi tungda US na sijananaba oiramba yai haina thajanari US Secretary of State Marco Rubio na khongthang asi emergency gi phibam leibana lakhotpani haiki US Navy gi blockade handu yadabadagi Iran na Arabian Sea amadi Strait of Hormuz ta anoba chana kanglon thamgadawri West Asia da hauji conflict kaya thoktuna laiba kaya na awaba chaitheng mayakna ringai lalon itik tawbagi khwaidagi maruoiba ising lambi ama oiriba Arabian Sea amadi Strait of Hormuz ta anobo chana kanglon thamlagani haina Iran gi Islamist Revolutionary Guard Corps IRGC na lauthokre IRGC na thokpa cherol amagi matung inna Arabian Sea amadi Strait of Hormuz ta anobo chana kanglon chana naba lauthokliba asi region asigi security amadi prosperity da yumfam oiraga thamgadaba chana kanglon amani hariba chanaba haugadariba anobu chana kanglon asi Iran gi supreme leader Mostaba Khamenei na su ayaba piri haina cherol asina hari IRGC na Strait of Hormuz amadi Arabian Sea da anobu chana kanglon chanaba hauragani haina nauna lauthuraliba asi US gi Treasury Secretary Stop Beshin na Arabian Port US Navy na chathariba blockade asi Iran gi maikai digi Strait of Hormuz hanagi matawgum hangdoktriba fawba makha tana thamgani haina khangalakhiba dugi matungdani haukiba April thagi angan basarukta Strait of Hormuz phawduna chaliba commercial ship singdagi Iran gi Islamic Revolutionary Guard Corps na yamnaba senfam kaya toll fee oina lawbagi thabak chathai asida natana Strait of Hormuz Iran amikop na homsingna leiduna monitor tawduna thamli haina su report tawnakiba laikre Israel gi airstrike da Lebanon da mioi taraga humdoi laikidre Southern Lebanon da Israel na airstrike chathabada pigliba angang yauna puna mioi ahum laikidre haina Lebanon gi Health Ministry gi maikai digi fongdoragli Lebanon gi Navatia district ki Havosta pigliba angang amadi nupi ani yauna puna mioi nipan laikidre Sidon district ki manung chanba Jaria da nupi ani yauna mioi mari amadi Ter district ki Ainbalda mioi ama laikidaba adu tharga punna mioi taraga humdoi laikidabani aduga Israel gi airstrike asida punna mioi kuntraga nithoi sho asopa nangki haina Lebanon gi Defense Ministry gi maikai digi makha taragli US na mediator oiduna Israel amadi Lebanon gi marakta wari sanaduna yasinaba purakpa ngamlei maram aduna Lebanon amadi Israel gi marakta makha tana ceasefire chanaragani haina US gi President Donald Trump na lauthokrabasu Israel gi lanmi amadi Iran na sogotpani haiba armed group Hezbollah gi marakta ngasi sumakha tana khuthongna bagi thabak leptana chathari armed group Hezbollah gi maikai digi Lebanon da leiba Israel lanmi amadi makhoi gi military vehicle kaya target tawduna maipangna attack chathakre haina fongdokhibasu laikre haukiba sagol sen numita Israel lanmina Southern Lebanon da leiba armed group Hezbollah gi mathakta chathakhiba combat operation da Israel gi lanmi ama laikhibre haina Israel lanmi gi maikai digi fongdokhiba laikre amaromda haukiba chayese gi March thagi ahan bachayol dagi hoduna US gi lanmi na Iran na sogotpani hariba armed group Hezbollah gi mathakta ngasi fawba military operation chathaduna lakli Hezbollah gi mathakta chathariba military operation asida hojik fawbagi oina Iran gi lanmi taraga taret su laikhidrabani nakalamarom da US ta based tawba news agency amagi report ki matung ina Israel lanmina Southern Lebanon da leiriba tongan ba khungang kaya da airstrike amadi drone bombing tawduna chathariba attack asina mafam aduda mioi kaya yumkai lingduna leirami haibigi khudam changdam fawba khangba ngamlaroidaba mawongda singkup sana manghan tahankhre Donald Trump Cuba thuba matamda lausilagani haina US ki President Donald Trump na fongdokre wafam asi Forum Club ta pangthokiba thoram amada saruk yaraduna Donald Trump na fongdokhibani US ki President Donald Trump na thoram aduda saruk yaraduna hai Cuba na maram oiraga problem kya thogale hariba problem asi athuba matamda loisilagani Cuba athuba matamda lausilagani US ki White House ki maikai digisu Cuba gi leribalenga ki maikai digi chathariba policy practice amadi action na maram oiraga US ta pamdaba toina thoktaba threat ama leptana pirakli Cuba gi leriba policy practice amadi action sing asi democratic chatpa khunai gi leriba political value sing adugi tayona ba haibadu oiri haina fongdokhibasu laikre amarom da US na Cuba gi mathakta chatharagli ba thabak thawong sing asi United Nations ki leriba
Charter khongoinabani Cuba gi mathakta US na hiram amatada athingba pirakpagi right leite Cuba hariba leiba asi US ki makhada leiba ama natte haina Cuba gi foreign minister Bruno Rodriguez na US bu yaningdaba phongdokhiba laikre US ki White House na Cuba gi leiriba policy practice amadi action da yaningdaba phongdorakraba matung pung amaronggi matungda Cuba gi foreign minister Bruno Rodriguez na wafam masi phongdorakhibani ningsingba yabadi hokhiba April 18 da Cuba da US na sanction kaya thamduna athingba pibagi thawong asi lumna lawraduna Mexico, Spain amadi Brazil gi maikaidigi amato oina lepminaduna US na pirakpa pressure khudikmok mayoknagani haiba firef lawraduna yana cherol ama khuyek pinakhibasu laikre US gi maikaidigi Cuba gi mathakta thamliba section sing asina maram oraga tholiba crisis sing asi Mexico, Spain amadi Brazil na ngasi fawba kupna monitor tawduna lakpaga loinana US ki President Donald Trump ki thawong busu condemn tawduna lakli Arunachal Pradesh ki tirap tasa thakiba joint operation the Nscn ke Cadre hum phare Arunachal Pradesh Police amasung Assam Rifles na state asigi tirap district ngarang sa thakiba joint operation Nscn ke Niki Sumi ki Cadre hum phare joint operation asi akhana ba intelligence ki pawam fangbodagi security force ki apunba team asina tirap district ki Khonsada leiba 100 kiloni da sa thakibani pharaba Cadre ahum adudi wingan agan sahi kuntra ko humdoi Jenny Riba sahi kunga mathoi amadui Raja Piu Khepsan Khepte sahi kuntra ka wi police ki maike gi phangdor ke da Cadre ahum asi wensa colony da leire haibi ga khanna ba paw phangbade gi khonglei thuna Assam Rifles ki mateng loina na makoi phana ba operation sa thakibani pharaba Cadre ahum asi de gi 7.65 mm ki pistol ani ka payariba maru mapan mobile phone ahum sim card ahum GPRN gi mari leinaba document sing amadi lupa samnga rongi behlu oigida brown sugar phagat pangamle hairi security agency singna Arunachal Pradesh ki tirap amasung masiga thangna leiba district sing da hukiba thakara asida counter insurgency operation da pangthok tuna lagli operation sing asina mafam asida militant gi thawong sing hanthan ba ngamlagani hairi Chhattisgarh da demining operation sa thabada IED pokhairak padagi security personnel ahum Sire Chhattisgarh ki Kanakar district ta mine lauthokpagi operation da mining sa thabada khanghaudana improvised explosive device IED ama pokhairak padagi state asigi district reserve guard DRG ki personnel ahum Sire amasung atopa amana sathina Sokle Hari police na phangdorakhibagi matungina IED pokhaibagi thawdugasi inter district namkhai paring oiriba Kankar Narayanpur da thokibani hairibam phamsida Setibetia police station gi DRG team amane area domination exercise ki saruk amo oinam pham asdalal hoba singna thamlamba mine amasung atopa pokhai be aba polom sing lauthokna bo hona ringai da IED adu pokhai rakibani hari police na makha taraduna pokhai ki ba IED asi mawis lal hoba singna matam khar ki mamang da phumduna thamlambu oigani security personnel singna IED adu thengna raktuna neutralize tawna bo hona ringai da khanghaudana pokhai rakibani hari Bastar Bench ke Inspector General of Police D Sundaras na phongdor ki bada hokiba thakhar sida security force na inter state ngamkhai paring oiriba mafam asigda IED samagi mathakta neutralize tawba ngamkhre ngasi thokiba thaudok asi leibak thibani aduba security force sing na makha tana demining operations thakigani hairi